Loyalam E-PAO tabiriba khudimakpu Hidram Susmitana ayuki pau pizari ahanbada maru oibe headline Kadangband Meitei Khulda Kuki Militant Singna drone sizinaduna bomb Tourakhre misi minadi yaukidre CM Birena Luchingba Minister amadi MLA Singi team Kohati Pankre IDP Singda Pineba Senfam Kaikre Kangpopi amadi Chuchampurda leriba Nagagi Khul Sing Kuki gi mamingda onthopa hokre pau sandona pizari Kadangband Meitei Khulda Kuki Militant Singna drone sizinuduna bomb Tourakhre misi minadi yaukidre Manipur lengakna Manipur gi tampak amasung chinga tainaba chingi mafam kayada bunker saduna leriba Kuki Militant Sing takthopa ngamdabadagi yamna toina Meitei Khul Singda nongmai amasung bomb kapsenduna landarakpagi thabak chatharakle Ningol chakoba mangoinena Kuki Militant Singna chatharakpa terrorist ki thawong Manung channa ngarang nuthil pung mariga minute 12 rom tarakpa matamda Imphal West District ki Lamsang Police Station na konba kautrukta Kuki Militant Singna drone siziniduna bomb gi attack chatharakre hari Pause achena kunja singdagi phangba paugi matung inadi drone sizinaduna thadarakhiba bomb adu Kadangband mayai laikai da leiba okram jugin chahi humpu mapan kauba miyoi amagi yumgi chakshang mayada taduna pokhaki bomb thadarakliba matam adu hauzik Kadangband Part 1 dagi Laren Sajik Fawba Lambi Pareng asi Koilas Thabagi Thabak Paikhatpana maram oiduna engine ngangbagi ahoba makhol marakta bom adu thadarakpadagi miyamna taba phangkidamani adubu manak nakpa khunja singna uhobagi matung inadi drone ama athuba matamda mafam aduda paishilaklaba bom adu thadaramlaga khutlaithuna amuk paiki hari Laibak fabadi bom adu pokhaiba matamda miyoi amata asok apan nangkhide hari adum oinamak khunja singda yamna chawna mi paiba pokpadagi safagadaba mafam tasinduna leiba honare Thaudok asigi pau tabadagi manak nakpada leiba security amadi atai security force thomjinduna hauzik makha taba ngak senbagi thabak chathaba hokre hari CM Birena Luchingba Minister amadi MLA Singi team Kohati Pankre Manipur gi Chief Minister Nongthambam Birena Luchingba Minister amadi MLA Singi team ama ngarang ayuk Guwahati gi damak Imphal thadokre hari Pauchi asina thazaba yaba mafamdagi fangba pau amagi matung inadi Chief Minister na Luchingkhiba team adu ngarang ayuk Imphal gi International Airport gi ayuk pung 8 kunithoi rom taba at matamda Indigo flight number 6E5206 ta Guwahati gi damak Imphal thadokhibani hari Chief Minister N. Virena Luchingduna Chatliba Khongchat Aduda Works Minister Govindas Konthozam, PHED Minister N. Susildro, MLA Sapam Kunjikesor, KH Ibomsa Singh, Losi Dikho, T.I. Santi Amadi, XMP J. Kumosa Suloinaki. Chief Minister na Luchingba Khongchat Asi Arunachal Pradesh ta pangtokadaba thoram amasaruk yaba chatpa oina yai hainasu thazanari. Adubu Khongchat Asigi chap chaba paudi khangbangamdri. IDP Singda Pineba Senfam Kaikre. Hauzik Tolebe Irang Asina Maram Oiraga Lanjenaduna Relief Camp Singda Lediba IDP Singda Sale Oina Lupa Lising Amumam Pineba Lupa Crore Manga Henbagi Senfam Kaithokle. Social media da Thadorokpa post amagi matung ina Chief Minister N. Virena Internally Displaced Person IDP Punamakta Tengbang Oina Lupa Lising Amumam Pineba Amadi Tangai Fadana Ningtham Thagi Changdaba Yadraba Potlam Sing Oina Mompak Kambal na Chingba Pinaba State Emergency Fund Git Lupa Crore Manga Henbagi Senfam Kaithokle. Amaramda State Lengaki Finance Department na Thokpa Cherol amagi matung ina Manipur gi tongan ba relief camp sing amadi tongan ba mafam sing da leriba miyoi singidamak State Lengaki Emergency Fund gi lupa crore manga lakh taruk lising nifuga chama kaithokle. Department asigi Commissioner Asok Kumar na thokpa cherol asina senfam sing asina lanjenaduna leriba IDP singi mompak kambal kangkhal amadi tangai fadana changba polam sing fanghangani hari Kangpokpi amadi Chuchampurda leriba Nagagi Khul Sing Kuki gi mamingda onthopa hokre Haukiba chahi lising ani kulhumdagi me ahumdagi chatharakpa Kuki narco terrorist singi lan asina maram oiraga Manipur gi tongan ba district singda lengaki makhada leramba Kuki employee sing lan asina maram oiraga Chuchampur amadi Kangpokpi district ta mapung oina employee oiba maramna lengaki chatnagadaba protocol sing Tugaiduna Nagagi Khul Sing Kuki mamingda thonba hokre
Kangpopi district lengaki loisang makai Kuki Singna apik padagi hauraga achoba pham phauba Kuki Singna paishan khibadagi lengaki protocol khudingmak thugaiba amadi lengaki hana leramba report kaya manghanbagi thabak chathaba haure hari Kangpopi district ki manungda leriba makui mayang khang haina khangnariba khul asesu khunja sing amata tanaba tauramdana Kuki Singna Wakot Phai village haina maming onthokre Khulgi maming onbagi matangda district administration na tawpham thopa lengaki chatnabi kaya thugaibaga loinana khul maming onba yaroi hana nagagi tongan ba CSO singna pirakhiba che changsing officer leriba Kuki singna loina manghan khre hari Marak thatna Mahekol Rhymes Teachers Training Center Manipur gi Unit A Pangantabi gi Anoba Fort Best Training Course Chaliba Chahi Asigi December gi Tang Ani Ningthaukaban Numit Asidagi class Hozaragani Maram Asina MRTTC Pangantabi da Lakpiduna Training Form Lobiranaba Nolokna Khanghanjari Course Asida Thamjariba Kudong Chaba Singdi Rhymes Teaching Training Child Psychology First Aid Course Yoga Potloi makeup training Loina na lamdam asida miyamna pamna sizinariba kauna singi craft training gi khudong chaba sing su phangbigani hena akupa marol khangmining labadi contact number 9837161295 natraga 9362775603 asidagi khangbiba yagani Chief Minister N. Viren Kangpopi Faudana Senapati de Chatpai Yaroi Hana Kotuna Fongdorakli. Manipur ge Chief Minister N. Virena Senapati de Chatpa Matamda Kuki Jo Furupna Namna Taba Kangpopi District Phauba Yaroi Hana Committee on Tribals Unity Kotuna Akanma Wafam Thamlakre. Kotugi President Lamilun Singna Press Fongdora Pagi Matung Inadi Senapati District ki Moren Mai Village Liang Mai Furuki Kumai Chagangi Listing Ani Kunmari da Saruk Yanaba Chatpada Kangpopi District Fauduna Chatpa Yaroi Haina Fongdoki Thatara Taret Helak Laba Irang Asida Kotuna Manipur Lengakta Thamkiba Demand Sing Khanabagi Mahutta Mahakna Thabak Thoram Kaya Paikhatuna Leiba Asi Yaningde Kuki Jo Furupta Ngasi Fawa Chathariba Miot Minei Asina Maram Oiraga Mahakna Kuki Jo Furup Singna Tariba Mafam Singda Sanglakpa Haibasi Nauna Irang Thoknaba Invite Tobani Haina Fongdorakli Michang Sangal Lezadaba Contractor Singge Bill Thadok Pidabadagi Contractor Singna Wakat Mifam Chathakre Minister MLA Singge Khangna Chanaba Contractor Singge Bill Thadok Michang Sangal Lezadaba Singge Bill Fazenduna Thambagi Thawong Yaningde Athubada Bill Thadok Piu Haina All Manipur Contractor Association Forum gi Contractor Singna Wakat Mifam Chathakre Ngarang Khuyathong da leiba PWD gi loishangi mamang da chathakiba wakat mifam aduda saruk yakiba Hills and Plan Contractor Association gi President KHS Rajan na phongdokhibada chawkhat thaurangi thabak singda lengakna miyoi khara khaki oina lepa manba mongda chatharakpa ase laibak thibani Contractor singi phangpham thokpa bill sing pithok pinaba document sing pisin khrabasu thabak oina onthopidre Haukiba Assembly Mifamgi Budget Session da PWD gi oina lupa crore lishing amaga chamapan maudrat nipan senfam hapki senfam sing asi contractor singi liability ni habanate Adumapu pifam thokpa senfam pithok piu haibada matam chana bill process tawbirak tabani madugi mahuta MLA minister singi crore ani hena pithokani haina bill pibigi thabak chathakre mahakna makadana phongdokhibadi icham chamjaba contractor singi bill file di PWD office tagi Khavirabasu Mari Lenaba Department Singna Niyam Chumna file process tawbidabana lakadoriba ningo chakoba asi nanghaloi dori Loinana Michang Sangal Lezadaba Contractor Singi file Fazinduna Thamlaga Michang Mikhai Naiba Thawong Chathaba Asi Yaningde Bill Hana Thagalakpa Singi Han Akon Yinglaga Bill process Tawbiduna Bill Pithok Piu Haina Fongdoki Paugi Marak Thatna Loyalam E-PAO Tabiriba Kudimakna channel Asibu Nungsibiduna like amadi subscribe Tawbiduna subscriber masing hengat hanbada adom sumating pangbiyu Waisen Maril Mapung Fana Sengdopagi Tabak Chathabiu Haina Lupna Fongdorakli North East Council gi Senthang Makhada Waisen Maril Sengdopagi Tabak Paikhat Khrabasu Minute Manga Tara Dang Nong Chubada Khuchem gi Ichau Thopa Lep 3 Waisen Maril Asida Tasileba Amot Akaina Maram Oiraga Ising Chenba Ngamdaba Amadi Tel Kang Kaya Pokhanduna Khudong Chadaba Kaya Thoaliba Asi Mari Lenaba Lengaki Loishang Singna Yengsin Binaba Waisen Maril Semgat Lupna Apil Tawrakli
Loop asina thokpa cherol amana haribadi loop asina amuk hanna renovation tawduna iram asibu thawai tana semgatba pamba assembly constituency taret ki miyo sing khangatuna masigi rights and responsibility mapung fana phangnaba lengakta register tawduna pangal matik chana leinab khotnaragani hainasu Waisen Maril Semgat Loop ki secretary general na press thadorak pap cherol asina hari Jiribam district lagaw khawa sanaba athingba thamle haina ipsa Jiribam na phongdorakli Haukiba chahi me ahumdagi Kuki narco terrorist singna Meitei da landarakpa ngasi fawba lepa leitri Manipur da Meitei gi oiba ningol chakoba asi chahi amada yamna tangna thokpa ningol singi oiba thoramni maram aduna Manipur gi irang asigi khanbiduna khudol pot ki hidanaba lagaw sanaba amadi Diwali da bambula na chingba thabidanaba haina ipsa Jiribam branch ki publicity secretary Z Sanatomba Sarmana khudyek biduna thadorakpa cherol amana hari Cherol asina makhataribadi Jiribam district ki oinadi irang asina maram oiraga khundaminariba kanglok furup khudimakna lagaw khawa sanaba asi athingba thamjare Masida kanagumba singna athingba asigi mayokta sanaramba taragadi maduda thoklapa afafatagi thodang khudimak masa masana pujagadabani haina branch asina khanghalakli Chief Minister na National Unity Day gi lamjel lamthakre Sardar Vallabhbhai Patel gi World Anniversary Celebration gi saruk ama oina pangtholiba National Unity Day ga mari lenana Department of Youth Affairs and Sports na senduna Run for Unity haina mingthonba lamsang lamjel ama ngarang Chief Minister Nongthombam Biren amasung Yas Minister Govindas Konthojamna lamthaduna pangthokre CM Banglo mamangdagi lamthakiba lamsang lamjel aduda Chief Secretary Dr. Vinit Joshi Manipur Police ki DGP Rajiv Singh Yas ki Special Secretary Namoizam Kheda Barta Footballer Oinam Bembem Zuduko Susila Likmabam Boxer Sarita Actor amasung singer Hamom Sadananda yauna Padma Shri Awardee Dhyanchan Awardee Arjuna Awardee Yas ki staff Singh Manipur Police ki personnel amasung atai department ki staff kaya su saruk yakhi Ngarang National Unity Day gi lamjel aduda lamdam asida leiba sanaroising amadi tonganba lamda leiriba miyoi kayasu lamjel aduda saruk yakhi Sorepana drug sizinaba miyoi nifu fagatuna wakhal taminakhre Sorepagi Anti-Drug Task Force na mayai kaba chinjak laksinaba amadi chaba thingnabagi khungjang leptana chathaduna lakpagi saruk ama oina ngarang loop asegi Task Force Imphal East ki kairaungdagi drug sizinaba miyoi nifu fagatuna wakhal taminakhre hari Sorepana thadorakpa cherol amana hai Naha oiriba tungi yumiral kayabu drug pizaduna kanglaipak Manipurbu maham taraba miyoishingi laifam oiraknaba hotnariba asi loi mapuske achekpa thorang amani habasi aikhoigi miyamna khangna chatpa mathoktai maram aduna drug ta laichuraba lamdam asigi tungi yumiral kayabu drug ki khayatagi kalhoba habasi sorepagi tawdraba yadraba thodangni hari sorepagi anti drug task force na lamdam asigi naha singbu drug tagi kanduna maru changba tungi mirol amamam oihalhaungnaba honabada lebak miyamnasu ngasi fawba mating pangduna lakli loinana makhatana thabak paikhalakpada miyamnasu mating pangbiyu haina phongdorakhi Paugi marak thatna loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mating pangbiyu Aroibada maruiba pau amuka hanna pizari Kadangband Meitei Khulda Kuki Militant Singna drone sizinaduna bomb thadarakre misiminadi yaukhidre CM Birena Luchingba Minister Amadi MLA Singi team Kohati Pankre IDP Singda Pineba Senfam Kaikre Kangpopi Amadi Chuchampurda Leriba Nagagi Khul Singh Kuki gi mamingda onthopa hokre Matang asida ayuki pau people loizare loyalam E-PAO tabiriba khudimakpo amuka hanna khurumjari